ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯄꯤꯛꯄ ꯅꯨꯄꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯁꯤꯗ ꯇꯣꯝꯕꯤ ꯀꯧꯕꯤ ꯃꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯌꯤꯡꯕꯤ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯆꯥꯎꯕ ꯍꯦꯜꯂꯝꯗꯦ, ꯌꯥꯝꯅ ꯄꯤꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯥ ꯏꯕꯣꯆꯧꯅ ꯃꯥꯕꯨ ꯌꯥꯝꯅ ꯇꯥꯊꯤꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯑꯌꯨꯛꯅꯤ꯫ ꯑꯌꯤꯡꯕꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ꯫ ꯉꯔꯥꯡꯒꯤ ꯆꯥꯛ ꯂꯩꯍꯧꯔꯤꯕꯣ? ꯅꯪꯗꯤ ꯉꯔꯥꯡ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯗꯅ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ꯫ ꯉꯔꯥꯡꯗꯤ ꯆꯥꯅꯤꯡꯗꯕ, ꯑꯗꯨꯒꯤꯅꯤ ꯏꯃꯥ꯫ ꯂꯩꯍꯧꯕꯅꯤ꯫ ꯉꯔꯥꯡ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ?" "ꯏꯔꯣꯟꯕꯅꯦ꯫ ꯑꯇꯩꯗꯤ ꯀꯩꯁꯨ ꯌꯥꯎꯗꯦꯗ. ꯏꯃꯥ ꯊꯤꯕꯤꯔꯛꯑꯒꯦ." "ꯍꯣꯏ ꯏꯃꯥ." "ꯏꯃꯨꯡꯗꯤꯅꯦ ꯌꯥꯝꯅ ꯏꯪꯕꯅꯤꯅ ꯁꯨꯃꯥꯡꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯣ." ꯇꯣꯝꯕꯤ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯕꯤꯅ ꯆꯥꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ "ꯁꯦ, ꯆꯥꯔꯣ." "ꯍꯣꯏ ꯏꯃꯥ." "ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯁꯜꯂꯕꯅꯤꯅ ꯍꯣꯔꯦꯟꯗꯤ ꯑꯃꯨꯛ ꯆꯥꯕ ꯌꯥꯔꯔꯣꯏꯅꯦ." "ꯍꯣꯔꯦꯟꯗꯤ ꯈꯔ ꯊꯦꯡꯅ ꯑꯣꯏꯅ ꯆꯥꯔꯒꯦ." ꯑꯌꯤꯡꯕꯤ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯏ꯫ ꯃꯃꯥꯅ, "ꯅꯪꯅ ꯅꯣꯡꯃꯗ ꯆꯥꯛꯁꯦ ꯃꯇꯝ ꯆꯥꯅ ꯆꯥꯗ꯭ꯔꯕꯅꯤ." "ꯏꯃꯥ, ꯄꯥꯕꯗꯤ?" "ꯅꯈꯣꯏ ꯄꯥꯕꯗꯣ ꯂꯧꯕꯨꯛꯇ ꯆꯠꯂꯝꯒꯅꯤ." "ꯑꯩꯗꯤ ꯍꯧꯒꯠꯂꯛꯄꯒ ꯊꯦꯡꯅꯍꯧꯗ꯭ꯔꯦ." "ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯕꯅꯤ." ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯏꯕꯣꯆꯧꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ, "ꯃꯈꯣꯏ ꯕꯕꯥ ꯍꯜꯂꯛꯄꯤꯔꯦꯗꯅ?" "ꯂꯧꯅꯦꯅ ꯇꯧꯔꯤꯁꯦ ꯏꯐꯠ ꯐꯠꯇꯦ ꯇꯧꯔꯤꯕ. ꯍꯟꯗꯛꯁꯦ ꯅꯣꯡ ꯇꯥꯕ ꯈꯔ ꯋꯥꯠꯈ꯭ꯔꯦ, ꯑꯗꯨꯒꯤꯅꯤ." ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯊꯣꯏꯕ ꯑꯗꯨꯅ, "ꯍꯥꯏ ꯏꯕꯣꯆꯧ!" ꯏꯕꯣꯆꯧꯅ, "ꯈꯨꯔꯥ ꯊꯣꯏꯕ, ꯅꯈꯣꯏꯒꯤ ꯊꯥꯔꯤꯕ ꯂꯩꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯝꯗ ꯂꯣꯏꯅ ꯍꯦꯟꯖꯤꯜꯂꯦꯅꯦꯍꯦ. ꯃꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ." "ꯈꯨꯔꯥ, ꯑꯩꯗꯤ ꯉꯥꯏꯈꯣ, ꯃꯁꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯎꯔꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯅꯤ." "ꯍꯣꯏ ꯈꯨꯔꯥ, ꯑꯩ ꯍꯦꯟꯖꯤꯜꯂꯛꯇꯅꯕ ꯍꯥꯏꯅ ꯇꯧꯔꯒꯦ." "ꯅꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧ. ꯑꯁꯨꯃꯥꯏꯅ ꯌꯥꯝꯅ ꯍꯥꯏꯅꯕꯁꯦ ꯅꯥꯏꯍꯟꯒꯅꯨꯀꯣ." ꯑꯗꯨ ꯍꯥꯏꯔꯒ ꯊꯣꯏꯕꯗꯨ ꯃꯌꯨꯝꯗ ꯆꯪꯈꯤ꯫ ꯇꯣꯝꯕꯤꯅ, "ꯂꯩ ꯃꯅꯥ ꯑꯃ ꯑꯅꯤꯈꯛ ꯃꯁꯥ ꯂꯣꯡꯕꯒꯤ ꯍꯦꯟꯖꯤꯟꯕꯁꯦ ꯍꯦꯟꯖꯤꯟꯗꯕꯒ ꯆꯞ ꯃꯥꯟꯅꯩ. ꯁꯤ ꯐꯥꯎ ꯍꯦꯛ ꯋꯥ ꯉꯥꯡꯂꯛꯏ. ꯌꯨꯝꯊꯪꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ. ꯀꯔꯤ ꯁꯣꯏꯔꯤ, ꯀꯔꯤ ꯇꯧꯔꯤ ꯌꯦꯡꯁꯤꯟꯕꯁꯤꯅ. ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯦ ꯑꯩꯈꯣꯏꯅ ꯂꯧꯒꯦ ꯍꯥꯏꯕꯗꯧꯅ." "ꯌꯥꯔꯦ ꯃꯃꯥ, ꯇꯨꯃꯤꯟꯅ ꯂꯩꯔꯣ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ. ꯃꯈꯣꯏ ꯃꯄꯥꯗꯤ ꯃꯈꯣꯏꯅ ꯉꯥꯡꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕ. ꯍꯩ, ꯀꯔꯤ ꯍꯥꯏꯕ ꯉꯝꯗꯣꯏꯅꯣ? ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕ꯭ꯔꯣ? ꯍꯣ, ꯑꯗꯨ ꯂꯩꯔꯒ ꯀꯩꯗꯧꯔꯒꯦ? ꯃꯄꯥꯁꯤꯗ ꯋꯥ ꯈꯤꯇꯪ ꯍꯥꯏꯔꯨꯕꯗ ꯆꯣꯡꯊꯣꯔꯛꯑꯒ ꯑꯩꯉꯣꯟꯗ ꯐꯨꯔꯛꯇꯣꯏꯕ, ꯈꯪꯉꯕ?" "ꯑꯣ, ꯑꯗꯨꯒꯤꯔꯣ ꯃꯈꯣꯏ ꯄꯥꯕꯅ ꯀꯤꯔꯤꯁꯦ?" "ꯀꯤꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦꯍꯦ. ꯈꯨꯠ ꯀꯔꯤꯒꯨꯝꯕ ꯊꯤꯅ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯔꯣ. ꯃꯈꯣꯏꯅ ꯃꯌꯥꯝ, ꯑꯩꯒꯤꯅ ꯏꯇꯣꯝꯇ, ꯑꯗꯨꯗꯤ ꯃꯤꯅ ꯑꯗꯨꯝ ꯂꯥꯛꯆꯐꯝ ꯊꯣꯛꯇ꯭ꯔꯣ? ꯑꯗꯨꯛ ꯍꯥꯛꯅꯁꯨ ꯀꯤꯔꯒ ꯍꯤꯡꯒꯨꯝꯁꯤꯗ ꯃꯈꯣꯏ ꯕꯕꯥ. ꯍꯩ, ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯈꯪꯉꯣꯏꯀꯣ." ꯑꯌꯤꯡꯕꯤꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯒ ꯇꯨꯃꯤꯟꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩ꯫ ꯏꯕꯣꯆꯧꯅ, "ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯈꯠꯅꯕꯗ ꯃꯈꯣꯏꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯆꯧꯕ ꯁꯥꯐꯕꯗꯣ ꯆꯣꯡꯊꯣꯔꯛꯇꯣꯏꯕ. ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥ ꯆꯣꯡꯊꯣꯔꯛꯇꯣꯏꯕ? ꯅꯆꯥꯅꯨꯄꯤ ꯆꯥꯎꯕ ꯍꯦꯟꯗꯕꯤꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ?" "ꯃꯈꯣꯏ ꯄꯥꯕ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯌꯨ. ꯍꯩ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯒꯦ?" ꯑꯌꯤꯡꯕꯤꯗꯤ ꯇꯨꯃꯤꯟꯅ ꯆꯥꯛꯇꯨ ꯆꯥꯗꯨꯅ ꯂꯩ꯫ ꯏꯕꯣꯆꯧ ꯃꯈꯥ ꯇꯥꯗꯨꯅ, "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛꯁꯨ. ꯆꯥꯗꯨꯅ ꯂꯩꯔꯤꯁꯤꯅꯤ. ꯆꯥꯎꯕ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯁꯨꯡꯍꯦꯟ ꯍꯦꯟꯗꯦ." "ꯃꯈꯣꯏ ꯄꯥꯕ, ꯈꯨꯔꯥꯒꯤ ꯃꯆꯥꯁꯤꯗꯤ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯝꯒꯅꯤ. ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ?" "ꯑꯣ, ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯃꯥꯟꯅꯕ ꯌꯥꯗꯕꯗꯣ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ." ꯑꯌꯤꯡꯕꯤꯗꯣ ꯅꯨꯡꯉꯥꯏꯇ ꯀꯩꯝꯇ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯝꯕꯤꯅ, "ꯃꯈꯣꯏ ꯄꯥꯕꯒꯤ ꯋꯥꯉꯥꯡ ꯑꯗꯨꯅꯅꯤ ꯑꯉꯥꯡ ꯑꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ." "ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯃꯗꯣ ꯑꯩꯉꯣꯟꯗ ꯃꯊꯧ ꯇꯥꯗꯦ. ꯃꯈꯣꯏ ꯄꯥꯕꯁꯤꯕꯨ ꯃꯄꯥ ꯑꯃ ꯅꯠꯇ꯭ꯔꯣ? ꯉꯁꯤ ꯑꯩꯅꯅꯦ ꯇꯨꯛꯊꯗꯨꯅ
ꯀꯤꯊꯤ ꯀꯤꯔꯨꯝꯗꯅ ꯂꯩꯔꯤꯕꯁꯦ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯂꯝꯂꯕꯗꯤ ꯇꯧꯈꯤꯗ꯭ꯔꯣ? ꯃꯈꯣꯏ ꯄꯥꯕ, ꯑꯩꯁꯨ ꯃꯈꯣꯏꯗꯧꯅ ꯊꯧꯅꯥ ꯂꯩꯅ ꯂꯩꯅꯤꯡꯂꯤꯕꯅꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦꯗꯅ꯫ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣꯕ? ꯏꯆꯥ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣꯕ? ꯄꯦꯟꯗꯕꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯣ, ꯏꯆꯥ ꯅꯨꯄꯥ ꯅꯠꯇ꯭ꯔꯁꯨ ꯏꯕꯥꯅꯤꯒꯤꯁꯨ ꯏꯆꯥ ꯅꯨꯄꯤ ꯂꯩꯔꯤꯗꯅ꯫ ꯃꯥ ꯂꯩꯔꯒ ꯀꯩꯗꯧꯅꯗꯣꯔꯤꯒꯦ ꯍꯥ? ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯃꯈꯣꯏ ꯄꯥꯕ, ꯀꯥꯟꯅꯗꯕ ꯃꯆꯥ ꯍꯥꯏꯕꯁꯦ ꯑꯁꯤꯅꯤ꯫ ꯅꯆꯥꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯆꯥꯕ ꯈꯛꯇꯅꯦ ꯃꯥꯅ ꯀꯥꯟꯅꯔꯤꯁꯦ꯫ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ, ꯇꯥꯕꯒ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯅꯠꯇ꯭ꯔꯒꯁꯨ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯃꯤꯑꯣꯏ ꯃꯤꯇꯧ ꯁꯨꯅ ꯄꯣꯛꯂꯛꯂꯕꯗꯤ ꯆꯍꯤꯅ ꯌꯧꯔꯦ, ꯑꯗꯨꯒ ꯆꯥꯎꯕꯅ ꯁꯨꯡꯍꯦꯟ ꯍꯦꯟꯗꯦ꯫ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯄꯤꯛꯇꯨꯅ ꯂꯩꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯀꯩꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯈꯜꯂꯨꯔꯒ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯀꯣ꯫ ꯁꯤꯕꯨ ꯏꯆꯥꯁꯤꯒꯤ ꯃꯔꯥꯜꯂꯣ? ꯃꯥꯅꯤ, ꯃꯥꯒꯤ ꯃꯔꯥꯜꯅꯤ꯫ ꯃꯈꯣꯏ ꯄꯥꯕ, ꯌꯦꯡꯉꯣ, ꯃꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯉꯣꯏ ꯅꯆꯥꯅꯨꯄꯤꯁꯦ꯫ ꯀꯔꯤ ꯋꯥꯇꯥꯅꯤꯒꯦ ꯑꯗꯨꯕꯣ? ꯀꯅꯥ ꯅꯨꯄꯥꯅ ꯃꯥꯕꯨ ꯂꯧꯕꯤꯗꯣꯏꯅꯣ? ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯃꯧ ꯑꯣꯏꯒꯦꯅ ꯍꯥꯏꯔꯛꯇꯣꯏꯅꯣ? ꯃꯄꯥ ꯑꯃ ꯑꯣꯏꯔꯒ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯀꯔꯤꯒꯤ ꯍꯦꯟꯃꯟꯕ? ꯍꯥ? ꯀꯔꯤꯒꯤ ꯍꯦꯟꯃꯟꯕꯅꯣ? ꯃꯈꯣꯏ ꯄꯥꯕꯕꯨ ꯅꯆꯥꯒ ꯑꯝꯇ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯈꯪꯗ꯭ꯔꯦ, ꯑꯩꯗꯤ ꯈꯪꯗ꯭ꯔꯦ꯫ ꯃꯈꯣꯏ ꯕꯕꯥ, ꯅꯆꯥꯅꯨꯄꯤꯒꯤ ꯃꯁꯛꯁꯦ ꯎꯔꯒ ꯑꯩꯗꯤ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯤ ꯑꯇꯣꯞꯄꯅ ꯍꯥꯏꯕꯅꯤ, ꯅꯆꯥꯅꯨꯄꯤꯁꯤꯗ ꯃꯈꯣꯏ ꯕꯕꯥꯃꯛꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗꯤ ꯌꯥꯖꯅꯤꯡꯗꯦ꯫ ꯍꯩ, ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯒꯅꯤ꯫ ꯏꯆꯥꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯒꯦ? ꯍꯩ ꯇꯣꯝꯕꯤ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯆꯥꯛꯂꯤꯕꯁꯤ ꯅꯪꯅ ꯈꯪꯉꯣꯏ ꯈꯪꯉꯕ? ꯃꯈꯣꯏ ꯕꯕꯥꯅ ꯑꯁꯨꯝꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯁꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯁꯤ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯅꯦ꯫ ꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯇꯅ, ꯏꯆꯥ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯁꯥꯁꯦ ꯑꯁꯨꯝꯅ ꯑꯣꯏꯅꯤꯡꯕ ꯅꯠꯇꯦ, ꯃꯌꯥꯝꯗꯧꯅ ꯃꯤꯑꯣꯏ ꯃꯤꯇꯧ ꯁꯨꯅ ꯑꯣꯏꯅꯤꯡꯂꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯣꯟꯊꯔꯤꯕ ꯃꯕꯨꯛꯅꯤꯡ ꯑꯁꯦ ꯊꯧꯒꯠꯄꯤꯒꯦꯗꯤ ꯍꯥꯏꯗꯗꯅ ꯃꯈꯣꯏ ꯕꯕꯥꯅ ꯑꯗꯨꯝꯅ ꯉꯥꯡꯕꯤꯔꯕꯗꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯇꯣꯝꯕꯤ, ꯃꯥꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯈꯪꯗꯦ꯫ ꯈꯪꯗꯦ ꯍꯥꯏꯔꯒ ꯌꯥꯒꯗ꯭ꯔꯣ? ꯏꯆꯥꯁꯦ ꯄꯤꯛꯆꯔꯕꯁꯨ, ꯆꯥꯎꯕ ꯍꯦꯟꯖꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯅꯤ, ꯊꯃꯣꯏ ꯄꯥꯜꯂꯤꯕ, ꯅꯨꯡꯉꯥꯏꯕ, ꯑꯋꯥꯕ ꯂꯣꯏꯅ ꯈꯪꯂꯤꯕ꯫ ꯇꯣꯝꯕꯤ, ꯅꯪꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯗ꯫ ꯃꯈꯣꯏ ꯄꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯉꯥꯡꯕ ꯇꯥꯕꯅꯤ꯫ ꯑꯩꯅ ꯁꯨꯝ ꯁꯥꯎꯔꯛꯂꯕꯗꯤꯅꯦ, ꯌꯨꯝꯁꯦ ꯀꯣꯛ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯁꯅꯤ꯫ ꯃꯈꯣꯏ ꯕꯕꯥ, ꯅꯃꯥ ꯅꯆꯥꯈꯛ ꯌꯨꯝꯁꯤꯗ ꯂꯩꯖꯍꯧꯖꯅꯤꯀꯣ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯏꯕꯣꯆꯧꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯡꯒꯥꯜꯂꯣꯝꯗ꯫ ꯇꯣꯝꯕꯤꯅ, ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯄꯥ ꯑꯁꯤꯗꯤ꯫ ꯁꯣꯝꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯑꯌꯤꯡꯕꯤ ꯑꯗꯨ ꯀꯞꯆꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯂꯥꯛꯄꯗ ꯑꯌꯤꯡꯕꯤ ꯃꯃꯤꯠꯀꯤ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯃꯃꯥ ꯇꯣꯝꯕꯤꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯀꯞꯄꯤꯔꯥ? ꯀꯞꯇꯦ ꯏꯃꯥ꯫ ꯆꯥꯛꯇꯣ ꯂꯣꯏꯅ ꯆꯥꯊꯣꯛꯑꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯏꯃꯥ꯫ ꯏꯃꯥ, ꯄꯥꯕꯁꯦ ꯁꯥꯎꯔꯒ ꯊꯣꯛꯈ꯭ꯔꯕ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯕꯁꯦ ꯌꯥꯝ ꯄꯦꯟꯗ꯭ꯔꯦꯀꯣ ꯏꯃꯥ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯁꯦ꯫ ꯏꯆꯥꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯃꯥ, ꯑꯩ ꯄꯥꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯇꯧꯕ ꯉꯝꯒꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ, ꯌꯦꯡꯉꯣꯏ, ꯅꯪ ꯄꯥꯕꯅ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯖꯔꯤꯕꯅꯤ꯫ ꯏꯆꯥꯅ ꯂꯥꯟꯅ ꯈꯟꯕ ꯁꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯏꯃꯥ, ꯑꯩ ꯁꯥꯎꯔꯣꯏ꯫ ꯑꯗꯨꯅꯤ ꯏꯆꯥꯁꯤꯗꯤ, ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯤ ꯐꯤ ꯁꯥꯗꯨꯅ ꯂꯩ꯫ ꯃꯆꯥꯅꯨꯄꯤ ꯑꯌꯤꯡꯕꯤꯅ, ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯍꯌꯦꯡꯗꯒꯤ ꯍꯧꯔꯅꯤ ꯍꯥꯏ꯫ ꯍꯥꯏꯕꯅꯤ, ꯍꯌꯦꯡꯗꯒꯤ ꯍꯧꯔꯅꯤꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯖꯒꯣꯏ ꯁꯥꯕꯁꯨ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ, ꯑꯗꯨꯒ ꯂꯥꯏ ꯄꯨꯕꯁꯨ ꯑꯃꯨꯛꯇ ꯌꯥꯎꯗ꯭ꯔꯤ꯫ ꯍꯟꯗꯛꯇꯤ ꯌꯥꯎꯒꯦꯀꯣ ꯏꯃꯥ꯫ ꯏꯆꯥꯕꯨ ꯌꯥꯎꯅꯤꯡꯕ꯭ꯔꯅꯦ? ꯍꯣꯏ ꯏꯃꯥ, ꯌꯥꯝ ꯌꯥꯎꯅꯤꯡꯉꯤ꯫ ꯏꯆꯥꯅ ꯌꯥꯎꯅꯤꯡꯂꯗꯤ ꯌꯥꯎꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯌꯤꯡꯕꯤ ꯍꯔꯥꯎꯅ, ꯑꯁꯦꯡꯕꯒꯤ ꯌꯥꯎꯁꯤꯀꯣ ꯏꯃꯥ? ꯍꯣꯏꯅꯦ, ꯌꯥꯎꯁꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯒꯤ ꯐꯤ ꯑꯃ ꯂꯩꯕꯤꯌꯨ, ꯖꯒꯣꯏ ꯁꯥꯕꯗ ꯏꯟꯅꯅꯕ꯫ ꯏꯆꯥꯒꯤꯕꯨ ꯐꯖꯕ ꯑꯃ ꯂꯩꯊꯣꯛꯁꯤꯉꯥꯏ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯌꯤꯡꯕꯤꯗꯣ ꯌꯥꯝ ꯍꯔꯥꯎꯖꯩ꯫ ꯃꯄꯥ ꯏꯕꯣꯆꯧ ꯊꯣꯔꯛꯇꯨꯅ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯣ?
ꯑꯌꯤꯡꯕꯤ ꯃꯄꯥ ꯊꯣꯔꯛꯄꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯃꯥ ꯇꯣꯝꯕꯤꯅ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯍꯌꯦꯡꯗꯒꯤ ꯍꯧꯔꯅꯤꯌꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯕ? ꯅꯆꯥꯅꯨꯄꯤꯁꯦ ꯖꯒꯣꯏ ꯁꯥꯕ ꯊꯣꯛꯅꯅꯕ ꯍꯥꯏꯔꯝꯂꯤꯕ? ꯀꯩꯗꯧꯕꯒꯤ ꯊꯣꯛꯄ ꯌꯥꯔꯣꯏ? ꯀꯩꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯅ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏ꯫ ꯃꯈꯣꯏ ꯕꯕꯥ, ꯏꯆꯥꯁꯦ ꯃꯃꯥꯡꯗꯁꯨ ꯊꯣꯛꯄ ꯅꯠꯇꯦ, ꯍꯟꯗꯛꯁꯤꯇꯪ ꯊꯣꯛꯀꯦ ꯍꯥꯏꯕꯁꯤꯗ ꯊꯣꯛꯄꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯕ, ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯐꯪꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ? ꯏꯕꯣꯆꯧ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯅ ꯖꯒꯣꯏ ꯊꯣꯛꯀꯦ ꯍꯥꯏꯅ ꯅꯃꯥꯗ ꯍꯥꯏꯔꯤꯔꯥ? ꯑꯌꯤꯡꯕꯤ ꯇꯞꯅ ꯍꯣꯏ ꯕꯥꯕꯥ꯫ ꯏꯕꯣꯆꯧ ꯁꯥꯎꯅ ꯅꯪ ꯅꯁꯥꯒꯤ ꯐꯤꯕꯝ ꯑꯗꯨ ꯈꯪꯖꯗꯕ꯭ꯔꯥ? ꯃꯈꯣꯏ ꯕꯥꯕꯥ, ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯌꯤꯡꯕꯤ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯃꯤ꯫ ꯏꯕꯣꯆꯧꯅ ꯃꯈꯥ ꯇꯥꯗꯨꯅ ꯅꯪꯁꯦ ꯅꯁꯥꯁꯦ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯃꯤꯌꯥꯝ ꯄꯨꯟꯕ ꯊꯕꯛꯇ ꯀꯩꯗꯧꯕꯒꯤ ꯌꯥꯎꯅꯤꯡꯉꯤꯅꯣ ꯅꯪꯅ ꯍꯥ? ꯕꯥꯕꯥ, ꯅꯪꯅ ꯃꯌꯥꯝ ꯊꯣꯛꯄꯗ ꯌꯥꯎꯔꯒ ꯑꯩꯒꯤ ꯃꯥꯏꯁꯦ ꯆꯣꯞꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯕꯥꯕꯥ, ꯑꯩ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅ ꯍꯪꯅꯔꯒ ꯏꯕꯣꯆꯧꯒꯤ ꯃꯆꯥꯅꯤꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯂꯣꯏꯔꯦꯅꯦ, ꯅꯄꯥ ꯑꯩꯒꯤ ꯃꯥꯏꯗꯤ ꯂꯣꯏꯔꯦ꯫ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯕ ꯅꯪꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯌꯨ, ꯈꯪꯉꯕ? ꯕꯥꯕꯥ, ꯑꯩ ꯊꯣꯛꯆꯔꯔꯣꯏꯒꯦ꯫ ꯊꯤꯅ ꯍꯦꯛ ꯉꯥꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯗꯦꯅꯦ ꯅꯪ ꯍꯥ? ꯃꯃꯥ ꯇꯣꯝꯕꯤꯅ ꯕꯦꯝꯃ ꯆꯪꯉꯨ, ꯏꯃꯨꯡꯗ ꯆꯠꯂꯣ꯫ ꯑꯌꯤꯡꯕꯤꯗꯨ ꯆꯪꯈꯤ꯫ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯅ ꯑꯣꯟꯁꯤꯟꯗꯨꯅ ꯅꯆꯥꯗꯕꯨ ꯑꯁꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯋꯥ ꯉꯥꯡꯉꯛꯀꯅꯨꯀꯣ, ꯇꯥꯅꯤꯡꯗꯦ꯫ ꯃꯈꯣꯏ ꯕꯕꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯃꯁꯥꯒ ꯆꯥꯟꯅꯗꯅ ꯏꯔꯥꯡ ꯇꯧꯔꯕꯗꯤ ꯈꯣꯟꯊꯤ ꯈꯔ ꯆꯥꯕ ꯇꯥꯔꯦꯗꯅ꯫ ꯅꯆꯥꯁꯦ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯊꯝꯗꯣꯏꯅꯣ? ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯨꯝꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯣ, ꯅꯆꯥꯁꯦ ꯃꯈꯣꯏ ꯄꯥꯕꯅ ꯅꯝꯗꯅ ꯃꯥꯡꯍꯟꯒꯗꯧꯔꯤ꯫ ꯄꯣꯛꯄꯗꯒꯤ ꯃꯥꯡꯉꯕ ꯃꯥꯕꯣ? ꯃꯈꯣꯏ ꯕꯕꯥ꯫ ꯇꯣꯝꯕꯤ, ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨ꯫ ꯅꯆꯥꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯡꯃ ꯐꯥꯗꯣꯛ ꯖꯒꯣꯏ ꯊꯣꯛꯆꯒꯦ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕ ꯃꯄꯥ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ? ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯝꯗ꯭ꯔꯕꯗꯤꯅꯦ, ꯑꯩꯅꯁꯨ ꯊꯤꯡꯉꯝꯃꯣ꯫ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯅ ꯀꯩꯗꯧꯔꯕ? ꯇꯣꯝꯕꯤ, ꯏꯃꯥ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯑꯩꯁꯦ ꯏꯀꯥꯏꯕ ꯐꯥꯎ, ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯐꯥꯎ꯫ ꯏꯆꯥꯅ ꯖꯒꯣꯏ ꯁꯥꯔꯒ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯕ? ꯏꯀꯥꯏꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯑꯒ ꯌꯦꯡꯒꯗꯕꯅꯤ꯫ ꯍꯣꯏꯅꯦ, ꯅꯆꯥ ꯑꯁꯤꯅ ꯃꯤꯃꯥꯟꯅꯗꯕꯅꯤꯅ꯫ ꯃꯈꯣꯏ ꯕꯕꯥ, ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯔꯛꯅꯕ ꯁꯤꯜꯂꯛꯀꯅꯨꯀꯣ꯫ ꯇꯣꯝꯕꯤ ꯁꯥꯎꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯒꯤ ꯏꯆꯥꯅ ꯏꯍꯦꯜ ꯍꯦꯜꯂꯤ ꯐꯖꯕ꯫ ꯃꯗꯨꯅ ꯃꯃꯥ ꯅꯪꯒꯤ ꯋꯥꯅꯤꯗꯅ, ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯪꯅꯗꯤꯅꯦ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯃꯤꯅꯗꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯃꯤꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ? ꯃꯤꯅ ꯅꯣꯡꯃꯇ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯔꯥ ꯑꯃꯇ ꯊꯣꯡꯕꯤꯔꯕ꯭ꯔꯣ? ꯇꯣꯝꯕꯤ, ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯌꯥꯗꯦ, ꯁꯤꯗ ꯃꯈꯥ ꯇꯥꯔꯛꯀꯅꯨ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯏꯕꯣꯆꯧ ꯊꯣꯛꯈꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ, ꯑꯩ ꯊꯣꯛꯑꯔꯣꯏꯒꯦ꯫ ꯑꯌꯤꯡꯕꯤ, ꯏꯃꯥ, ꯑꯩ ꯄꯥꯕꯕꯨ ꯌꯥꯝ ꯀꯤꯖꯩ꯫ ꯄꯥꯕꯅ ꯌꯥꯗꯕ ꯊꯕꯛ ꯑꯩ ꯇꯧꯔꯣꯏ꯫ ꯌꯦꯡꯉꯣꯏ, ꯅꯪ ꯄꯥꯕꯅ ꯁꯨꯝ ꯍꯥꯏꯖꯔꯤꯅꯤ, ꯑꯗꯨꯝꯅ ꯀꯤꯒꯅꯨ꯫ ꯏꯃꯥ, ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨꯁꯦ꯫ ꯏꯃꯥ, ꯑꯩ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅꯤꯡꯏ꯫ ꯕꯦꯝꯃ, ꯃꯈꯣꯏꯅ ꯃꯌꯥꯝ ꯄꯨꯜꯂꯒ ꯁꯤꯡꯖꯨ ꯆꯥꯕ, ꯂꯧ ꯀꯨꯝꯕ, ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ, ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯕ, ꯖꯒꯣꯏ ꯁꯥꯃꯤꯟꯅꯕ, ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯌꯥꯎꯅꯤꯡꯉꯤ ꯏꯃꯥ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯌꯤꯡꯕꯤ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯗꯤ ꯃꯈꯣꯏ ꯀꯅꯥꯝꯇꯒꯁꯨ ꯇꯤꯟꯅꯗꯦ, ꯅꯣꯡꯃꯇꯁꯨ ꯄꯥꯕꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ꯫ ꯅꯪ ꯄꯥꯕꯅ ꯅꯨꯡꯁꯤꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯩꯝꯇ ꯂꯩꯇꯦ ꯏꯃꯥ꯫ ꯇꯣꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯝꯃꯤ꯫ ꯏꯁꯣꯔꯅ ꯄꯤꯕꯤꯔꯤꯕ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯂꯩꯇꯤꯌꯦ ꯏꯃꯥ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ꯫ ꯏꯃꯥ, ꯏꯃꯥꯅ ꯄꯥꯕꯗ ꯍꯥꯏꯅꯕꯤꯌꯨ, ꯑꯩ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯃꯌꯥꯝꯒ ꯄꯨꯟꯅꯤꯡꯉꯤ꯫ ꯏꯃꯥꯅꯅꯦ ꯁꯣꯏꯗꯅ ꯍꯥꯏꯅꯒꯅꯤ, ꯅꯪ ꯄꯥꯕꯗ ꯌꯥꯅꯅꯕ ꯍꯥꯏꯒꯦ꯫ ꯑꯁꯦꯡꯕꯒꯤ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯨꯀꯣ ꯏꯃꯥ, ꯏꯃꯥꯅ ꯁꯣꯏꯗꯅ ꯍꯥꯏꯅꯒꯅꯤ꯫ ꯏꯃꯥ, ꯑꯩ ꯄꯤꯛꯆꯔꯕꯁꯨ
ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯇꯧꯕ ꯉꯝꯒꯅꯤꯌꯦ꯫ ꯑꯗꯨꯅꯤ ꯏꯆꯥꯁꯤꯗꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯑꯗꯨꯝꯅ꯫ ꯅꯨꯄꯥꯅ ꯇꯧꯕ ꯊꯕꯛꯁꯨ ꯑꯩ ꯂꯣꯏꯅ ꯇꯧꯕ ꯉꯝꯒꯅꯤꯌꯦ ꯏꯃꯥ꯫ ꯄꯥꯕꯅ ꯊꯣꯛꯍꯟꯗꯕꯒꯤꯅꯦ ꯏꯃꯥ꯫ ꯅꯪ ꯄꯥꯕꯒꯤꯗꯤꯅꯦ ꯏꯃꯥꯅ ꯌꯥꯅꯅꯕ ꯍꯥꯏꯅꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯌꯨꯝꯊꯪꯅꯕꯒꯤ ꯊꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯗꯣ ꯏꯕꯣꯆꯧ ꯍꯣꯏꯗ ꯆꯪꯂꯛꯏ꯫ ꯏꯕꯣꯆꯧꯅ ꯁꯨꯃꯥꯡꯗ ꯄꯩꯌꯥ ꯁꯤꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯊꯧꯕꯅ, ꯇꯥꯏꯕꯣꯆꯧ, ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏꯗꯒꯤ ꯁꯤꯡꯖꯪꯗꯣ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯣ꯫ ꯏꯕꯣꯆꯧ ꯉꯛꯅ, ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯪꯗꯣ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕ ꯇꯥꯏꯕꯣꯆꯧ꯫ ꯏꯕꯣꯆꯧ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯣꯝꯕꯤ, ꯅꯈꯣꯏꯕꯨ ꯏꯕꯨꯡꯉꯣ ꯊꯧꯕ ꯍꯣꯏꯗꯒꯤ ꯁꯤꯡꯖꯪꯒ ꯂꯧꯔꯨꯕ꯭ꯔꯣ? ꯇꯣꯝꯕꯤꯅ, ꯑꯩꯈꯣꯏꯗꯤ ꯂꯧꯗꯦꯕꯣ ꯃꯈꯣꯏ ꯕꯕꯥ꯫ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪꯗꯤ ꯂꯧꯔꯨꯕ꯭ꯔꯣ? ꯑꯩꯁꯨ ꯂꯧꯗꯦ ꯏꯃꯥ꯫ ꯏꯕꯣꯆꯧꯅ, ꯏꯕꯨꯡꯉꯣ ꯊꯧꯕ, ꯅꯈꯣꯏꯒꯤ ꯁꯤꯡꯖꯪꯗꯣ ꯑꯩꯈꯣꯏꯅꯗꯤ ꯂꯧꯗꯦꯅꯦ꯫ ꯊꯧꯕ ꯁꯥꯎꯅ, ꯁꯪꯒꯣꯏꯗ ꯊꯝꯕ ꯁꯤꯡꯖꯪꯕꯨ ꯅꯈꯣꯏꯅ ꯂꯧꯗꯅ ꯀꯅꯥꯅ ꯂꯧꯗꯣꯏꯅꯣ? ꯑꯩꯈꯣꯏꯗꯤ ꯂꯧꯗꯕ ꯑꯁꯦꯡꯕꯅꯤ꯫ ꯅꯈꯣꯏꯅ ꯂꯧꯗꯅ ꯀꯅꯥꯅ ꯂꯧꯒꯅꯤ? ꯁꯪꯒꯣꯏꯁꯤꯗ ꯊꯝꯕꯕꯨ ꯅꯈꯣꯏ ꯅꯠꯇꯕ ꯂꯧꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ꯫ ꯁꯪꯒꯣꯏꯁꯤꯗ ꯏꯐꯣꯡ ꯐꯣꯡꯅ ꯊꯝꯕ ꯄꯣꯠ ꯅꯈꯣꯏꯅ ꯂꯧꯔꯤꯅꯤ, ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛ꯫ ꯄꯣꯠ ꯂꯧꯕ ꯃꯇꯝꯗ ꯍꯥꯏꯗꯅ ꯍꯨꯔꯥꯟꯕꯗꯧꯅ ꯂꯧꯔꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯈꯪꯗꯦ ꯎꯗꯦ ꯍꯥꯏꯖꯤꯟꯅꯗꯅ ꯑꯩꯈꯣꯏꯅ ꯈꯪꯉꯔꯣꯏ ꯁꯤꯅꯤꯅꯦ ꯍꯥ? ꯏꯕꯣꯆꯧꯅ, ꯏꯕꯨꯡꯉꯣꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯗ ꯀꯤꯠ ꯍꯦꯛꯇ ꯅꯝꯕꯒꯤ ꯋꯥꯅꯤꯅꯦ, ꯅꯈꯣꯏꯅ ꯅꯠꯇ꯭ꯔꯗꯤ ꯂꯧꯕꯤꯅꯕ ꯂꯩꯇꯕ ꯑꯗꯨꯅꯅꯤ꯫ ꯇꯣꯝꯕꯤꯅ, ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯏꯁꯥꯒꯤꯁꯨ ꯁꯤꯡꯖꯪ ꯂꯩꯖꯩꯅꯦ꯫ ꯏꯕꯣꯆꯧꯅ ꯑꯃꯨꯛ, ꯑꯩꯈꯣꯏꯒꯤ ꯂꯩꯅ ꯂꯩꯅ ꯅꯈꯣꯏꯗꯒꯤ ꯀꯩꯗꯧꯕꯒꯤ ꯂꯧꯗꯣꯏꯅꯣꯅꯦ? ꯑꯗꯨꯝꯅ ꯈꯨꯝꯃꯣ ꯍꯥꯏꯕ ꯅꯠꯇꯦ, ꯁꯤꯡꯖꯪꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ꯫ ꯍꯦꯔꯥ ꯏꯕꯨꯡꯉꯣ, ꯂꯧꯁꯨ ꯂꯧꯗꯕ ꯄꯣꯠꯇꯨꯕꯨ ꯀꯃꯥꯏꯅ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯅꯣ? ꯑꯗꯨꯝꯅꯅꯦ ꯆꯤꯟ ꯊꯤꯕꯅ ꯀꯥꯟꯅꯔꯣꯏ, ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ꯫ ꯍꯩ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯊꯛꯀꯤ ꯑꯍꯟꯅꯤꯅꯦ꯫ ꯏꯊꯛꯀꯤ ꯑꯍꯜ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯍꯥ? ꯑꯩꯅ ꯀꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯍꯦꯔꯥ ꯏꯕꯨꯡꯉꯣ, ꯅꯁꯥꯅ ꯎ ꯈꯔ ꯐꯔꯦ ꯍꯥꯏꯗꯨꯅ ꯅꯊꯛꯀꯤ ꯑꯍꯜ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯈꯣꯟꯗꯥꯗꯣ ꯁꯤꯖꯤꯟꯅꯔꯛꯀꯅꯨ꯫ ꯁꯤꯖꯤꯟꯅꯔꯦ, ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ? ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ? ꯌꯨꯝꯊꯪꯅꯔꯤꯕꯅꯤ, ꯐꯖꯅ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯁꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯌꯨꯝꯊꯪꯅꯔꯒ ꯀꯩꯗꯧꯔꯒꯦ? ꯏꯊꯛꯀꯤ ꯑꯍꯜ ꯑꯣꯏꯔꯁꯨꯅꯦ ꯑꯩꯅ ꯀꯤꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯍꯩ, ꯊꯧꯕ, ꯅꯪꯅ ꯅꯁꯥ ꯈꯔ ꯐꯔꯦ, ꯅꯄꯥꯡꯒꯜ ꯆꯥꯎꯔꯦ ꯍꯥꯏꯅ ꯑꯍꯜ ꯑꯩꯅ ꯀꯤꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯗꯤ ꯇꯥ ꯏꯕꯣꯆꯧꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯐꯨꯕ ꯇꯥꯔꯦꯗꯅ꯫ ꯃꯁꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯍꯧꯖꯤꯛ ꯐꯨꯕ ꯇꯥꯔꯦꯕ꯫ ꯑꯏꯪꯕꯤ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯇꯨꯅ, ꯇꯥ ꯊꯧꯕ, ꯀꯩꯅꯣ ꯍꯥꯏꯗꯣ? ꯍꯩ, ꯃꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ꯫ ꯑꯩ ꯀꯩꯗꯧꯕꯒꯤ ꯌꯥꯎꯔꯣꯏꯗꯣꯏꯅꯣ? ꯇꯥ ꯊꯧꯕꯅ ꯑꯩꯈꯣꯏ ꯄꯥꯕꯗ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯍꯦ ꯄꯤꯛꯇ꯭ꯔꯨ, ꯅꯪ ꯀꯩ ꯈꯪꯒꯦ? ꯇꯥ ꯊꯧꯕ, ꯃꯤ ꯎꯁꯤꯠꯇꯕꯗꯤ ꯇꯧꯔꯛꯀꯅꯨ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯎꯁꯤꯠꯇ꯭ꯔꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ? ꯅꯪꯅ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣꯕ? ꯇꯥ ꯊꯧꯕꯒꯤ ꯁꯤꯡꯖꯪꯗꯣ ꯑꯩꯈꯣꯏꯅ ꯂꯧꯁꯨ ꯂꯧꯗꯅ ꯂꯥꯛꯑꯒ ꯈꯟꯅꯕ ꯍꯧꯔꯤ ꯀꯩꯒꯤꯅꯣ? ꯅꯈꯣꯏꯅ ꯂꯧꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯁꯤꯡꯖꯪꯗꯣ ꯇꯥ ꯊꯧꯕꯅ ꯑꯋꯥꯡꯒꯤ ꯈꯨꯔꯥꯇꯣꯝꯕꯗ ꯅꯍꯥꯟ ꯄꯩꯁꯥ ꯄꯤꯔꯒ ꯌꯣꯟꯊꯣꯛꯈꯤꯕꯗꯣ ꯑꯩ ꯎꯍꯧꯏ꯫ ꯊꯧꯕꯅ, ꯅꯪꯅ ꯀꯩ ꯈꯪꯉꯤ ꯍꯥ? ꯈꯪꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯅꯊꯤꯕꯣꯡ ꯌꯨ ꯊꯛꯅꯅꯕ ꯌꯣꯟꯊꯣꯛꯑꯒ ꯑꯩꯈꯣꯏꯗ ꯍꯨꯔꯥꯟꯕꯅꯤ ꯀꯥꯏꯅ ꯇꯥꯏꯅꯔꯤ ꯅꯠꯇ꯭ꯔꯣ? ꯏꯄꯨ ꯊꯣꯏꯕꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯎꯔꯕ? इपिक पिखै मचिंग इकन कलदना ता थौबा हौजिक इपुदा हाइदोक पतारेदना हाइदा हाइदो अइना गैदुग yung ता थौबना अखोय पाबदे हेक उसितना हाइबा याब्राबा वादो हाइरगा अइंबी मागी तोंगबा सेंदल अदु लौथोक्तुना थौबदा लंगलई खंग्ब्रा ता थौबना तोंबीना इमागी बेमा अदुमना तौगनुने नंगबो इमा मखोयना अखोयदा सुम उसितबा याब्रा थौबा साउना अइंगोंदा सेंदनगा थोमादना चावबा हेंदबी नंग कदुगियो ओ अदुदी हजि इपुदा हाइदोके वादो हाइरगा थोइबबु कवे पुपु पुपु थोइबा हेक हाइदोकपदा कदुगियो मुना वादो हाइरगा थौबदु थुना चटकी अइंगबीना यु थकपसिदी वादो हाइरमलगा अइंगबी इमुंगदा चंकी तोंबीना कयादा ngamlibano yengone masi angangse mana matibong thaknanaba mingode yongkhai yonthoga sida changaga aikhoida tasindanaga nate magi se aikhoida khanaba horibaneba mi da mi usitriba mathake ahalne habisu khangde wangang sangangna marol ama phajadriba mapa sidagi mana phattaba henjili oktaba sidi masa se chaw sangena usitribani yumthangnabada onthokna nungai roidori aphawari yamna sagadori
ꯑꯩꯈꯣꯏꯗ ꯆꯪꯉꯛꯇꯅ ꯏꯕꯣꯆꯧꯗꯤ ꯀꯩꯝꯇ ꯈꯨꯝꯂꯛꯂꯝꯗꯦ ꯇꯣꯝꯕꯤꯅ ꯁꯤꯕꯨ ꯏꯆꯥꯅꯨꯄꯤꯅ ꯎꯔꯝꯗ꯭ꯔꯦ ꯈꯜꯂꯣ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯇꯥꯏꯅꯔꯒ ꯂꯥꯟꯖꯥꯎ ꯑꯆꯧꯕ ꯑꯃ ꯊꯣꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯁꯦ ꯀꯩꯝꯇ ꯉꯝꯂꯔꯣꯏꯅ ꯈꯠꯅꯕ ꯍꯧꯕ ꯆꯪꯉꯛꯏꯕꯅꯤꯅꯦ ꯏꯆꯥꯅꯨꯄꯤꯅ ꯁꯦꯟꯗꯅ ꯊꯣꯝꯃꯒ ꯇꯥꯈꯤꯕꯁꯤꯅꯅꯦ ꯃꯇꯤꯛ ꯍꯦꯛ ꯆꯥꯏ ꯋꯥꯗꯣ ꯍꯥꯏꯔꯞꯂꯒ ꯇꯣꯝꯕꯤꯁꯨ ꯐꯤ ꯁꯥꯕ ꯑꯃꯨꯛ ꯀꯥꯈꯠꯈ꯭ꯔꯦ ꯏꯕꯣꯆꯧ ꯑꯗꯣ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯂꯝꯗꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯕꯣꯆꯧ ꯃꯁꯥ ꯉꯝꯗꯕꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ ꯁꯣꯝꯗ ꯊꯧꯕꯒ ꯊꯣꯏꯕꯒ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯊꯧꯕꯅ ꯕꯥꯕꯥ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯂꯣꯏꯗꯧꯔꯤ ꯑꯉꯥꯡ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇ꯭ꯔꯤꯕꯕꯣ ꯗꯥꯏꯕꯣꯆꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯏꯕꯣꯆꯧꯒꯤ ꯃꯆꯥꯅꯨꯄꯤꯕ ꯍꯣꯏ ꯕꯥꯕꯥ ꯑꯁꯤꯒꯤ ꯃꯤꯔꯣꯜ ꯁꯨꯗꯕꯤ ꯆꯥꯎꯕ ꯍꯦꯟꯗꯕꯤ ꯑꯁꯤꯅ ꯏꯆꯥꯗ ꯀꯩꯗꯧꯔꯛꯏꯕ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦ ꯑꯗꯣ ꯃꯥꯏ ꯃꯑꯣꯡꯁꯦ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯍꯦꯔꯥ ꯏꯄꯥꯒꯤ ꯊꯧꯕ ꯑꯁꯤꯒꯨꯝꯕꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯊꯧꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯄꯥꯕꯅꯗꯤ ꯈꯪꯗ꯭ꯔꯤ ꯆꯥꯎꯕ ꯍꯦꯟꯗꯕꯤꯁꯤꯅ ꯑꯩꯉꯣꯟꯗ ꯁꯦꯟꯗꯅ ꯊꯣꯝꯃꯛꯑꯦ ꯍꯥꯏꯗꯤ ꯊꯣꯏꯕꯅ ꯍꯥꯏ ꯀꯩꯅꯣꯅꯦ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕ ꯀꯩꯁꯨ ꯇꯧꯗꯦꯗ ꯕꯥꯕꯥ ꯌꯦꯡꯉꯣ ꯏꯕꯣꯆꯧꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯕꯅꯤ ꯗꯥꯏꯕꯣꯆꯧꯕ ꯍꯣꯏꯅꯦ ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯤꯕ ꯃꯗꯨꯗꯤ ꯏꯄꯥꯁꯨ ꯐꯖꯅ ꯈꯪꯗꯦ ꯂꯥꯏ ꯇꯤꯟꯒꯨꯝꯕ ꯑꯣꯛꯅꯕ ꯃꯥꯜꯂꯤ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯂꯛ ꯍꯦꯄꯤꯂꯤꯗ ꯌꯦꯡꯉꯨ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯂꯣꯏꯔꯦ ꯃꯥꯅꯦ ꯕꯥꯕꯥ ꯏꯕꯣꯆꯧꯅ ꯏꯃꯨꯡ ꯑꯁꯦ ꯄꯨꯔꯤꯕꯅꯤ ꯕꯥꯕꯥ ꯃꯈꯣꯏꯒꯤꯗꯤ ꯅꯨꯄꯥꯁꯨ ꯃꯇꯣꯝꯇꯅꯤ ꯑꯗꯨꯅꯤ ꯄꯩꯁꯥ ꯇꯥꯟꯕ ꯈꯛꯇ ꯅꯠꯇꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯕꯣꯆꯧꯅ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯤ ꯈꯔ ꯁꯥꯕꯁꯤꯅꯗꯤ ꯑꯣꯏꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤꯁꯨ ꯃꯁꯥ ꯁꯣꯟꯕꯅꯤ ꯅꯨꯄꯥꯒꯤ ꯊꯕꯛ ꯃꯥꯅ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯐꯤ ꯁꯥꯗꯨꯅ ꯈꯔ ꯄꯩꯁꯥ ꯇꯥꯜꯂꯕꯁꯨ ꯕꯥꯕꯥ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯡꯂꯣꯏ ꯂꯣꯏꯔꯅꯤ ꯗꯥꯏꯕꯣꯆꯧꯅ ꯑꯁꯨꯝꯅ ꯂꯩꯈ꯭ꯔꯗꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯦ ꯑꯩꯈꯣꯏꯅ ꯂꯧꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯣꯏ ꯕꯥꯕꯥ ꯃꯈꯣꯏꯒꯤ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯃꯈꯣꯏꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯣꯏ ꯕꯥꯕꯥ ꯑꯗꯨꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯦ ꯂꯧꯒꯗꯕ ꯗꯥꯏꯕꯣꯆꯧꯁꯤ ꯁꯤꯈ꯭ꯔꯗꯤ ꯏꯔꯥꯏ ꯂꯥꯏꯔꯗꯧꯅꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯁꯤꯈꯤꯕꯁꯨ ꯍꯣꯏ ꯕꯥꯕꯥ ꯂꯥꯏ ꯎꯛꯅꯕ ꯍꯥꯏꯕꯁꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯂꯒ ꯑꯗꯨꯝ ꯁꯤꯈꯤꯕ ꯌꯥꯎꯕꯅꯤ ꯑꯁꯦꯡꯕꯩꯔꯣ ꯕꯥꯕꯥ ꯑꯁꯦꯡꯕꯅꯤꯅꯦ ꯃꯈꯣꯏꯗꯤꯅꯦ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯌꯦꯡꯗ꯭ꯔꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯆꯦꯟꯕꯤꯅꯕꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯕꯥꯕꯥ ꯁꯤꯕꯁꯨ ꯌꯥꯅ ꯂꯩꯔꯤꯅꯦ ꯇꯧꯔꯤꯁꯦ ꯍꯣꯏꯅꯦ ꯑꯗꯣ ꯕꯥꯕꯥ ꯀꯩꯅꯣ ꯍꯥꯏ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯍꯦꯔꯥ ꯑꯁꯤꯒꯤ ꯃꯤꯃꯥꯟꯅꯗꯕꯤꯁꯤꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯏꯕꯣꯆꯧ ꯐꯥꯎꯕ ꯀꯤꯗ꯭ꯔꯀꯥꯟꯁꯤꯗ ꯃꯆꯥꯅꯨꯄꯤ ꯐꯤꯕꯝ ꯆꯥꯗꯕꯁꯤꯗ ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯕ ꯍꯣꯏ ꯕꯥꯕꯥ ꯇꯣꯝꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ ꯃꯆꯥꯅꯨꯄꯤ ꯑꯍꯤꯡꯕꯤꯅ ꯑꯦꯟꯖꯥꯡ ꯁꯦꯝꯗꯨꯅ ꯂꯩ ꯇꯣꯝꯕꯤꯅ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯅꯪ ꯄꯥꯕ ꯍꯦꯛ ꯅꯥꯕꯗꯒꯤ ꯏꯍꯣ ꯍꯣꯔꯦ ꯏꯃꯨꯡꯁꯦ ꯑꯅꯥꯕ ꯁꯦꯟꯅꯕꯅꯤꯅ ꯑꯩꯁꯨ ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯦ ꯏꯪꯈꯣꯜ ꯁꯝꯕꯜ ꯂꯧꯁꯤꯡ ꯑꯃꯠꯇ ꯌꯦꯡꯁꯤꯟꯗ꯭ꯔꯤ ꯉꯁꯥꯏ ꯑꯋꯥꯡꯒꯤ ꯊꯣꯏꯕꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯧꯗꯣ ꯍꯥꯄꯨꯅ ꯂꯣꯏꯔꯦ ꯍꯥꯏ ꯁꯟꯁꯨ ꯌꯥꯝꯅ ꯆꯪꯉꯤ ꯃꯥꯅ ꯇꯥꯟꯊꯣꯛꯄꯤꯔꯝꯕꯅꯤ ꯍꯥꯏ ꯑꯌꯤꯡꯕꯤ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ ꯊꯕꯛ ꯆꯠꯇꯨꯅ ꯄꯩꯁꯥ ꯇꯥꯟꯕꯁꯤꯁꯨ ꯅꯥꯔꯒ ꯂꯩꯔꯕꯅꯤꯅ ꯆꯠꯇ꯭ꯔꯦꯗꯣ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯃꯨꯡꯁꯦ ꯑꯍꯣꯕꯒꯤ ꯑꯍꯣꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯏꯃꯥ ꯀꯣꯛꯁꯦ ꯌꯥꯝꯅ ꯁꯥꯏꯗ ꯇꯧꯔꯤꯁꯦ ꯏꯃꯥ ꯄꯥꯕꯒꯤ ꯑꯅꯥꯕꯁꯤꯕꯨ ꯐꯈꯤꯔꯣꯏꯗꯕ ꯖꯥꯠꯂꯥ ꯈꯪꯗꯦ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯤꯕ ꯑꯁꯤꯅꯤ ꯁꯤꯗꯅꯤ ꯏꯃꯥꯅ ꯌꯥꯝꯅ ꯋꯥꯔꯤꯕꯁꯦ ꯑꯌꯤꯡꯕꯤꯅ ꯇꯞꯅ ꯏꯃꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏꯌꯣ ꯄꯥꯕꯅ ꯅꯥꯔꯒ ꯂꯩꯔꯕꯅꯤꯅ ꯄꯥꯕꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅ ꯇꯧꯔꯒꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯏꯃꯥ ꯑꯩ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯏꯆꯥꯒꯤ ꯋꯥꯁꯤꯕꯨ ꯏꯃꯥꯕꯨ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯔꯣꯏꯒꯦ ꯏꯆꯥꯅꯕꯨ ꯉꯝꯒꯗꯕ ꯑꯣꯏꯔꯒꯗꯤ ꯏꯃꯥꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯗꯤ ꯄꯥꯕꯁꯨ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯁꯨꯝ ꯁꯣꯟꯊꯔꯛꯑꯅꯤ ꯆꯨꯝꯃꯤ ꯏꯃꯥ ꯑꯩ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒꯦ ꯍꯣꯏ ꯑꯗꯣ ꯄꯥꯕꯗꯗꯤ ꯍꯥꯏꯒꯅꯨꯀꯣ ꯍꯥꯏꯔꯣꯏ
ꯑꯌꯤꯡꯕꯤ ꯅꯣꯛꯐꯦ ꯇꯧꯖꯔꯝꯃꯤ ꯑꯁꯨꯝꯅ ꯏꯕꯣꯆꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯌꯤꯡꯕꯤꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯕꯥꯕꯥ ꯆꯥꯛ ꯆꯥꯔꯁꯤꯔꯥ ꯆꯥꯔꯁꯤ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯄꯨꯁꯤꯜꯂꯛꯑꯒꯦꯀꯣ ꯑꯁꯨꯝꯅ ꯇꯣꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ ꯉꯥ ꯑꯇꯥꯎꯕ ꯌꯥꯎꯕꯗꯨ ꯎꯕꯗ ꯀꯗꯥꯏꯗꯒꯤ ꯉꯥꯅꯣꯅꯦ ꯁꯤꯅ ꯅꯆꯥꯅꯨꯄꯤꯅ ꯐꯥꯔꯛꯏꯅꯤ ꯍꯥ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯃꯌꯥꯝ ꯌꯥꯝꯗꯅꯅꯦ ꯂꯣꯏꯅ ꯌꯥꯏꯊꯣꯛꯑꯒ ꯂꯩꯔꯦ ꯀꯗꯥꯏꯗꯒꯤ ꯐꯥꯔꯤꯕ ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯀꯣꯝꯗꯣ ꯑꯗꯨꯗꯒꯤ ꯏꯕꯣꯆꯧꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯥꯔꯒ ꯂꯩꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯕꯤꯒꯅꯨ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯐꯔꯛꯏꯁꯤꯗꯤ ꯂꯧꯗꯨꯁꯨ ꯀꯨꯏꯔꯦ ꯌꯦꯡꯗꯕ ꯂꯧ ꯌꯩꯕꯕꯨ ꯌꯥꯔꯝꯂꯅꯤ ꯇꯧꯔꯤꯗꯣ ꯀꯝꯗꯧꯅꯤ ꯇꯣꯝꯕꯤ ꯅꯪꯁꯨ ꯑꯩ ꯁꯦꯟꯅꯔꯒ ꯂꯩꯔꯦ ꯃꯤ ꯅꯦꯛꯊꯣꯛꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯒꯗꯕꯗꯨꯁꯨ ꯄꯩꯁꯥ ꯂꯩꯇꯦ ꯊꯕꯛ ꯆꯠꯇ꯭ꯔꯕꯅꯤꯅ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯄꯥꯏꯗ꯭ꯔꯦ ꯑꯣ ꯑꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯝꯇ ꯃꯊꯥ ꯁꯥꯕꯤꯔꯨꯅꯨꯗ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕꯅꯣ ꯇꯣꯝꯕꯤꯗꯨ ꯈꯨꯝꯗꯦ ꯏꯕꯣꯆꯧꯅ ꯈꯔ ꯂꯩꯔꯗꯤ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯔꯛꯑꯔꯣꯏ ꯋꯥꯕꯅ ꯈꯝ ꯊꯦꯡꯉꯅꯤ ꯇꯧꯔꯤꯁꯦ ꯑꯩꯁꯤꯅꯅꯦ ꯀꯗꯥꯏꯗ ꯆꯪꯁꯤꯜꯂꯒ ꯅꯥꯔꯛꯂꯤꯕꯅꯣ ꯈꯪꯗꯦ ꯑꯗꯨꯝꯅ ꯋꯥꯈꯜꯗꯣ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯗꯤꯅꯦ ꯑꯅꯥꯕꯗꯣ ꯐꯔꯛꯄ ꯉꯝꯃꯔꯣꯏ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗꯕꯨ ꯈꯟꯗꯕ ꯉꯝꯂꯤꯕ꯭ꯔꯣ ꯑꯣ ꯈꯟꯕꯤꯌꯨ ꯍꯥꯏꯗꯤ ꯃꯈꯣꯏ ꯄꯥꯕꯗ ꯈꯨꯔꯥꯊꯣꯏꯕ ꯍꯣꯏꯗꯤ ꯈꯠꯅꯕ ꯍꯧꯔꯛꯇ꯭ꯔꯥ ꯑꯩꯅ ꯅꯥꯔꯒ ꯂꯩꯕꯁꯤꯗ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯉꯝꯗꯦ ꯍꯧꯔꯛꯇꯦ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯁꯦ ꯁꯝꯕꯜ ꯆꯦꯠꯅ ꯈꯥꯖꯤꯜꯂꯤ ꯍꯥ ꯁꯝꯕꯜ ꯈꯥꯔꯦꯕ ꯍꯣꯏ ꯀꯅꯥꯅ ꯈꯥꯔꯤꯕ ꯅꯆꯥꯅꯨꯄꯤꯒ ꯑꯩꯒꯅ ꯅꯈꯣꯏꯕꯨ ꯍꯩꯕ꯭ꯔꯅꯤ ꯍꯩꯃꯥ ꯀꯩꯗꯧꯕꯒꯤ ꯍꯩꯔꯣꯏꯗꯣꯏꯅꯣ ꯅꯆꯥꯅꯨꯄꯤꯗꯣ ꯃꯁꯛꯇꯤ ꯂꯥꯏꯔꯗꯅ ꯃꯈꯣꯟ ꯐꯥꯎꯕ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦꯅꯦ ꯃꯈꯣꯏ ꯄꯥꯕꯕꯨ ꯅꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯈꯪꯕ꯭ꯔꯣ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦꯍꯦ ꯏꯆꯥꯅꯨꯄꯤꯅꯤꯅꯦ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯅ ꯄꯦꯟꯗꯕꯒꯤ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏ ꯄꯥꯕꯒꯤ ꯄꯦꯟꯗꯕꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗꯤ ꯌꯥꯔꯦ ꯑꯩꯁꯨ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯖꯥꯠꯅꯤ ꯃꯈꯣꯏ ꯄꯥꯕꯁꯨ ꯑꯗꯨꯝꯅꯒ ꯐꯥꯎꯕꯣꯏꯔꯦ ꯍꯩ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ ꯑꯩꯁꯨ ꯃꯄꯥ ꯑꯩꯕꯨ ꯀꯌꯥꯗ ꯀꯤꯅ ꯆꯠꯂꯤꯕ ꯑꯩꯅ ꯇꯧꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯐꯥꯎꯕ ꯋꯥꯔꯧꯗꯨꯅ ꯆꯪꯂꯛꯇ꯭ꯔꯦꯅꯦꯁꯦ ꯃꯈꯣꯏ ꯄꯥꯕꯕꯨ ꯅꯆꯥꯅꯨꯄꯤꯕꯨ ꯎꯅꯤꯡꯕ꯭ꯔꯣ ꯎꯅꯤꯡꯉꯤꯅꯦ ꯑꯣ ꯍꯣꯔꯦꯟꯗꯣ ꯎꯅꯔꯣ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯕ ꯃꯄꯥ ꯑꯩꯅ ꯁꯣꯏꯈꯤꯕꯁꯤꯡꯗꯣ ꯏꯆꯥꯒꯤ ꯃꯐꯝꯗ ꯍꯥꯏꯅꯤꯡꯉꯤ ꯅꯆꯥꯅꯨꯄꯤꯗꯣ ꯊꯕꯛ ꯆꯠꯈꯤꯌꯦ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯃꯥꯅ ꯆꯠꯂꯤꯕꯅ ꯃꯈꯣꯏ ꯄꯥꯕꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯠꯄꯅꯤ ꯍꯥ ꯅꯨꯄꯤ ꯃꯥꯅ ꯑꯩꯅ ꯑꯇꯩ ꯇꯧꯔꯁꯨ ꯑꯗꯨꯗꯤ ꯆꯠꯇꯅꯕꯅ ꯌꯥꯝꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯌꯥꯗꯦ ꯅꯝꯗꯅ ꯑꯗꯨꯝ ꯆꯠꯈꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯕꯛ ꯆꯠꯂꯕ ꯍꯣꯏ ꯉꯁꯤ ꯐꯥꯎꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯠꯄ ꯃꯈꯣꯏ ꯄꯥꯕꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯦꯟꯈꯠꯂꯛꯂꯤ ꯃꯥꯅꯤ ꯑꯁꯨꯝꯅ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯏꯃꯨꯡ ꯑꯁꯤꯁꯨ ꯋꯥꯕꯅ ꯂꯣꯏꯔꯝꯒꯅꯤ ꯑꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯑꯗꯨꯒꯅꯦ ꯂꯧꯁꯨ ꯌꯩꯕ ꯂꯣꯏꯔꯕꯅꯤ ꯃꯈꯣꯏ ꯄꯥꯕꯅ ꯄꯥꯈꯠꯄꯗꯣ ꯍꯥ ꯂꯧꯁꯨ ꯌꯩꯕ ꯂꯣꯏꯔꯕ ꯂꯣꯏꯔꯦ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯕꯁꯨ ꯅꯆꯥꯅꯨꯄꯤꯅꯅꯦ ꯂꯣꯏꯅ ꯁꯤꯟꯗꯨꯅ ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯅꯦ ꯑꯩꯒ ꯑꯃꯠꯇ ꯆꯦꯟꯅꯍꯟꯗ꯭ꯔꯦ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯅꯆꯥꯅꯨꯄꯤꯅ ꯃꯈꯣꯏ ꯄꯥꯕꯗꯤ ꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯑꯃꯠꯇ ꯈꯪꯉꯝꯃꯔꯣꯏ ꯐꯧꯅ ꯀꯌꯥꯝ ꯊꯣꯛꯑꯕ 59 ꯊꯣꯛꯏ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯊꯣꯛꯑꯦꯗ ꯊꯣꯛꯄꯅꯤ ꯇꯣꯝꯕꯤ ꯑꯩꯁꯦ ꯏꯁꯥ ꯏꯇꯣꯝꯇ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯣꯏ ꯕꯥꯕꯥ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯃꯛꯇꯗ ꯑꯁꯨꯛ ꯍꯟꯊꯅ ꯌꯦꯡꯂꯨꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒ ꯃꯈꯣꯏ ꯕꯥꯕꯥ ꯍꯥꯟꯅꯒꯤ ꯋꯥꯗꯣ ꯇꯣꯛ ꯅꯨꯄꯥ ꯑꯃꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅ ꯍꯦꯟꯅ ꯊꯧꯅꯥ ꯂꯩ ꯑꯗꯨꯅꯤ ꯑꯩ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯃꯈꯣꯏ ꯕꯥꯕꯥ ꯅꯆꯥꯒꯤ ꯅꯐꯝꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯗ ꯑꯩꯅ ꯀꯌꯥꯗ ꯊꯤꯅ ꯍꯥꯏꯈꯤꯕ ꯏꯆꯥꯒꯤ ꯊꯧꯅꯥ ꯄꯤꯕꯒꯤ ꯃꯍꯨꯠꯇ
ꯊꯃꯣꯏ ꯁꯣꯛꯄ ꯋꯥ ꯉꯥꯛꯇ ꯍꯥꯏꯈꯤꯕꯅꯤꯀꯣ꯫ ꯃꯈꯣꯏ ꯕꯥꯕꯥ, ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯔꯛꯂꯦ꯫ ꯇꯣꯝꯕꯤꯅ, ꯁꯤꯗꯒꯤꯗꯤꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯨ, ꯅꯥꯕ ꯌꯥꯝꯅ ꯊꯨꯅ ꯐꯅꯅꯕ꯫ ꯍꯣꯏ ꯃꯃꯥ꯫ ꯅꯥꯀꯜ ꯑꯃꯗꯅ ꯊꯣꯏꯕ ꯁꯥꯎꯅ, ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯈꯜꯂꯝꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅꯤ ꯕꯥꯕꯥ, ꯃꯁꯤꯒꯤ ꯃꯤꯔꯣꯜ ꯇꯥꯗꯕꯤ ꯆꯥꯎꯕ ꯍꯦꯟꯗꯕꯤ ꯑꯉꯥꯡ ꯑꯁꯤ ꯊꯥꯖꯗꯅ ꯌꯥꯝꯅ ꯉꯝꯃꯤꯅꯦꯍꯦ꯫ ꯑꯗꯨꯅꯤ ꯕꯥꯕꯥ, ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯕꯥꯕꯥꯗ ꯍꯥꯏꯔꯤꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤ ꯃꯥꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯂꯣꯏꯅ ꯁꯤꯟꯈ꯭ꯔꯦ꯫ ꯃꯄꯥꯁꯤꯗꯒꯤꯗꯤ ꯃꯥꯅꯕꯨ ꯍꯦꯟꯅ ꯁꯥꯊꯤꯈ꯭ꯔꯦ꯫ ꯑꯗꯨꯅꯤ ꯅꯨꯄꯤ ꯃꯥꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯜꯂꯨꯕꯗꯨꯒ ꯂꯣꯏꯅ ꯈꯦꯠꯅꯔꯦ꯫ ꯊꯧꯕꯅ, ꯆꯥꯎ ꯍꯦꯟꯗꯕꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯔꯝꯅ ꯊꯥꯖꯔꯨꯒꯅꯤ? ꯅꯨꯄꯥ ꯑꯃꯗꯒꯤꯗꯤ ꯇꯥꯗꯅ ꯃꯌꯨꯝꯁꯦ ꯃꯥꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯥꯅ ꯑꯣꯟꯊꯣꯛꯅꯕ ꯃꯊꯧꯅꯥ ꯂꯩꯈ꯭ꯔꯦꯅꯦ꯫ ꯑꯗꯨꯅꯤ ꯅꯨꯄꯤ ꯃꯥꯅ꯫ ꯕꯥꯕꯥ, ꯅꯨꯄꯤ ꯑꯣꯏꯔꯝꯕꯅ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯌꯦꯠꯄꯅꯤ꯫ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯅ ꯍꯥꯏꯕꯗꯤ ꯕꯥꯕꯥ, ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯅꯤ, ꯈꯠꯅꯕ ꯍꯧꯔꯒ ꯄꯥꯡꯒꯜ ꯆꯥꯡꯌꯦꯟꯅꯕ ꯌꯥꯏꯗꯅ꯫ ꯆꯨꯝꯃꯤ꯫ ꯅꯆꯥꯒꯤ ꯄꯥꯡꯒꯜꯗꯤ ꯕꯥꯕꯥꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ꯫ ꯈꯪꯉꯤ, ꯏꯄꯥ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯗꯨꯅꯤ ꯕꯥꯕꯥ, ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯨꯛꯅꯥꯗ ꯅꯆꯥꯅ ꯊꯣꯏꯔꯤꯕꯅꯤ꯫ ꯃꯥꯅꯤ, ꯏꯆꯥꯅ ꯂꯣꯏꯅ ꯉꯝꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯡꯒꯜ ꯆꯥꯡ ꯌꯦꯡꯅꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯄꯤ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯈꯨꯠ ꯊꯥꯕ ꯉꯝꯗꯕꯅꯤ꯫ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯔꯒꯗꯤ ꯂꯩꯀꯥꯏꯁꯤꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯕꯥꯕꯥ ꯑꯩꯅ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯂꯒ ꯂꯩꯔꯤꯕꯁꯦ꯫ ꯏꯪꯈꯣꯜ ꯑꯀꯣꯏꯕꯁꯦ ꯃꯥꯅ ꯁꯝꯕꯟꯒ ꯈꯥꯖꯤꯜꯂꯗꯅ꯫ ꯑꯗꯨꯅꯤ ꯀꯌꯥꯗ ꯍꯩꯄꯥ ꯁꯥꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯤꯁꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯋꯥ ꯑꯃꯗꯤ ꯂꯩꯔꯤ꯫ ꯀꯩꯅꯣ ꯕꯥꯕꯥ? ꯍꯦꯛꯇ ꯍꯥꯏꯌꯨ, ꯅꯆꯥ ꯇꯧꯔꯤ꯫ ꯅꯨꯄꯤꯅꯤꯅ ꯐꯣꯡꯅ ꯐꯨꯕ ꯌꯥꯗ꯭ꯔꯕꯁꯨ ꯂꯣꯟꯅ ꯐꯨꯕꯗꯤ ꯌꯥꯏꯅ꯫ ꯃꯗꯨꯃꯛꯅꯤ ꯅꯆꯥꯅ ꯄꯥꯝꯕꯁꯨ꯫ ꯅꯪ ꯉꯝꯗꯤ ꯉꯝꯅꯤꯀꯣ? ꯉꯝꯅꯤ ꯕꯥꯕꯥ꯫ ꯅꯃꯥꯏ ꯅꯃꯤꯠ ꯑꯗꯣ ꯂꯣꯏꯅ ꯈꯨꯝꯒꯗꯕ, ꯃꯤꯅ ꯃꯁꯛ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯍꯣꯏ ꯕꯥꯕꯥ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯗꯒꯤ ꯅꯨꯄꯤ ꯃꯥꯅ ꯂꯥꯛꯆꯕꯁꯦ ꯏꯁꯥꯁꯦ ꯂꯩꯐꯝ ꯈꯪꯗꯦ꯫ ꯑꯩꯁꯨꯅꯤ ꯕꯥꯕꯥ꯫ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯗꯒꯤ ꯉꯝꯍꯟꯈꯤꯕ ꯌꯥꯗꯦ, ꯐꯖꯅ ꯐꯨꯒꯗꯕꯅꯤ꯫ ꯍꯣꯏ ꯕꯥꯕꯥ꯫ ꯑꯗꯨꯒꯅꯦ ꯐꯨꯕ ꯃꯇꯝꯗ ꯁꯤꯅꯕ ꯐꯨꯕꯁꯨ ꯌꯥꯏ꯫ ꯅꯆꯥ ꯈꯪꯖꯔꯅꯤ ꯕꯥꯕꯥ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯇꯥꯡ ꯆꯥꯕ ꯇꯟꯖꯥ ꯉꯥꯏꯔꯁꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯕꯅ ꯑꯌꯤꯡꯕꯤꯕꯨ ꯐꯨꯅꯅꯕ ꯈꯨꯗꯣꯡꯆꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯐꯪꯂꯕꯗ ꯑꯌꯤꯡꯕꯤꯕꯨ ꯐꯨꯅꯅꯕ ꯍꯣꯠꯅꯕꯗ ꯑꯌꯤꯡꯕꯤꯅ ꯃꯥꯕꯨ ꯑꯣꯏꯅ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯌꯤꯡꯕꯤꯅ ꯃꯁꯛꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯌꯤꯡꯕꯤꯅ ꯊꯧꯕꯕꯨ ꯐꯨꯕ ꯑꯗꯨ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, ꯃꯈꯣꯏ ꯕꯥꯕꯥ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯤꯗꯨꯕꯣ? ꯌꯨꯝꯊꯪꯅꯕꯒꯤ ꯊꯧꯕꯅ ꯅꯆꯥꯅꯨꯄꯤꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯃꯁꯛ ꯂꯣꯜꯂꯒ ꯐꯨꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯔꯤ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯅꯨꯄꯥ ꯃꯥꯅ ꯑꯩꯅ ꯅꯥꯔꯒ ꯂꯩꯕꯁꯤꯗ ꯎꯁꯤꯠꯇꯕ? ꯑꯗꯨꯒꯅꯦ ꯃꯥꯅ ꯏꯆꯥꯅꯨꯄꯤ ꯐꯨꯕꯒꯤ ꯃꯍꯨꯠꯇ ꯏꯆꯥꯅꯨꯄꯤꯅ ꯃꯥꯕꯨ ꯐꯨꯗꯨꯅ ꯊꯧꯕꯗꯣ ꯏ ꯇꯥꯈꯩ ꯇꯝꯊꯤꯅ ꯁꯣꯛꯑꯦꯌꯦ꯫ ꯀꯔꯤ? ꯃꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ? ꯑꯁꯦꯡꯕꯅꯤ, ꯈꯨꯜ ꯂꯩꯀꯥꯏꯅꯁꯨ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ꯫ ꯏꯕꯣꯆꯧ ꯍꯔꯥꯎꯔꯝꯃꯤ ꯇꯣꯝꯕꯤꯅ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯨ ꯅꯆꯥꯅꯨꯄꯤ ꯂꯥꯟꯗꯦ ꯈꯪꯕꯅꯤꯅ ꯅꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪꯗ ꯂꯣꯏꯅ ꯂꯩꯍꯧ꯫ ꯑꯗꯨꯕꯨ ꯊꯧꯕꯗꯣ ꯌꯥꯝꯅ ꯁꯣꯛꯏ꯫ ꯃꯥ ꯁꯣꯛꯆꯁꯅꯨ, ꯅꯨꯄꯤ ꯃꯆꯥꯗꯕꯨ ꯐꯣꯡꯅꯁꯨ ꯅꯠꯇꯕ ꯂꯣꯟꯅ ꯐꯨꯅꯅꯕ ꯍꯣꯠꯅꯔꯝꯃꯨ꯫ ꯅꯨꯄꯥ ꯃꯁꯦꯟ ꯐꯨꯅꯕꯅꯤ, ꯑꯗꯨꯗꯤ ꯅꯠꯇꯦ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗꯕꯨ꯫ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯕꯁꯤꯗꯤ ꯏꯆꯥꯅꯨꯄꯤ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯃꯈꯣꯏ ꯄꯥꯕꯅ ꯐꯥꯎꯕ ꯃꯈꯣꯏꯕꯨ ꯐꯨꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅꯤꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯊꯧꯅꯥ ꯐꯗ꯭ꯔꯥ? ꯃꯥꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯊꯧꯅꯥ ꯐꯕꯤꯅꯤ꯫ ꯂꯩꯀꯥꯏꯗ ꯁꯥꯊꯤꯕꯗ ꯃꯃꯤꯡ ꯆꯠꯄ ꯊꯧꯕꯕꯨ ꯅꯆꯥꯅꯨꯄꯤꯅ ꯐꯨꯔꯦꯅꯦꯁꯦ꯫ ꯅꯨꯡꯉꯥꯏꯔꯦ, ꯏꯆꯥꯅꯨꯄꯤ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯏꯕꯣꯆꯧꯁꯨ ꯅꯥꯕ ꯐꯔꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯑꯌꯤꯡꯕꯤ ꯑꯗꯨꯁꯨ ꯃꯄꯥꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫